अहानबदा हजि फाउबगी मरुइबा पाउसिंग पिजरी अनिरक सुबा मणिपुर स्टार्टअप कंक्लेव 2019 पांगथोखरे लुपा करोड़ कुंथ्रा पीरिबा सिसु हेंगत हंदुना तुंगदा अफबा एंटरप्रेन्योर सिंग पुथोकपदा ओइननबा होनगनी हाइना चीफ मिनिस्टर एन बिरेना हाइख्रे ngasi fauba thokiba crime mayam asigi matang da laingakna karisu yengsinbide haina miyamna lobudi langeni haina minister Vishwajit phongdokre amadi maram amasung makhan khul anigi marakta umkhatnaba leiri MLA khaisi mafam aduda leiduna miyamga wari sanakre Kurumzari Times of Manipur gi nungthil faw mieng tabiriba punamakpo ARUNBALA taram noksari hauzik fawbi maroi pawsing miyamda sandokna pizari Manipur lainga ki planning department na sinduna anirak suba Manipur startup conclave 2019 ngasi konung mamang laiba city convention center da ngasi pangthokre Northeast state sing manung da startup policy gi makhada naha oiriba entrepreneurs sing na mangjin thaba state ama ohenabagi pandam da mamang sahidagi holduna pangthorokpa program gi makha tarakpo oina ngasi pangthokliba thorom asigi ngasigi oina entrepreneur support scheme amadi revenue gi punna miyoi kuntraga nipan da Bank of Baroda amadi State Bank of India gi maikaidagi loan sing yanthoke ngasigi thorom asiga mari lainana Manipur gi praja khuding makka lainga ka lainaba mari hangat hanabagi pandam da my government koba project amasu chief minister na launch tauke ngasigi thorom adu athoiba mithunglen oikiba chief minister N Birena mamang sahida project asigi makhada thadakiba senfam singna miyamda amadi entrepreneur singda piriba kanaba sing ase yenglaga angakba fawi handaki face ase miyamda kanaba kaya pigadabaga loinana Manipura tauri habida thajadraba project kaya marum yarumgani hariba sing asida sarkar gi maikaidagi karigumba mateng khara tauba ngamba sisu nungaiba fawi amadi masida thadoriba senfom sing sigi mateng na mai pakpa entrepreneur ama oirabata Manipur asi economy gi fibam phagat hanba ngamgani sahi asigi oina laingakna planning department da startup ki damak lupa crore kuntra piriba asisu hangat handuna tungda afaba entrepreneur sing puthokpada mateng oina na bahonagani haike seva saptaina magi one day khak birthday pangthokgi mahutta akoi enjoy tobgi mahutta dance tobgi mahutta man hapta ama matam lor kanda seva toba leitalairaga blood e pidana awana singi orphan singda karida yen thokdana anabagi layeng batong matawrise sense amakha human touch human service is more important masidai the place system is akoi chalor kanda leiriba agriculture land je kalhodra diba akoi pharak tani lamju loina labuk mayam se loina improve soroga labuk mayam se labuk lesalatre phaugi production se koi sahi kudingi handara ineba phau single later di masana tangak puta bani aduna aikoi agricultural land kan badakar lei thabak phangdabagi awaba leiriba sing entrepreneurship amamna mi tara thabak pirambadu meaningful ai hangap ngamba meaningful pirambadu samade hangap ngamba adumai torokanda Manipur se afaba khunai ma wohenaba ngasi faubada thokiba crime mayam asigi matangda laingakna karisu yengsinbide haina miyamna lobadi langani masina maram oiraga akoi masengi marakta mateng pangnabagi mahuta choba nungaina daba ama tholokpa yai haina works minister Thongam Vishwajit phongdokre wafam asinga si GM holda women against crime na sinduna pangtokiba kumja lisingani mapandagi lisingani taramapan faubagi manungda minungsi leitana hatok pikraba lamdam asigi iche isel singi mafamda haikat leikat tambage thauramadu phongdokibani mahakna makha taraduna crime against women lokalakliba thongtang sing asida sharuk yaba oina miyam punpham center ama hangbiu victim gi family singda mana haijaba khud ki thabak tohonsi maduda changba khudingmak lainga ki maikaidagi mateng pigani haiki adubu sarkar ge leriba ain gi thongda lakko matam da miyoi base ain da changak mi natra ain amana hek case lawkibu matam da akoina mabu hekta halubu yadaba pharsi torubu yadaba maduda pen dabagi kholaw lakpaduneba adu koi sarkar da toina kamai torge hena phagani haiba aduga akoina pining ba pharsi toba hatpa tupa haiba de ain gi thongda yawdabanina adu thagalagleba case tugi magi degree gi matung ina yenga kanda ma chahi manga chahi tara punsi chupagi phadok piba haiba se laibanina masi
खितंग अखोई लेरिबे NGO की लेरिबे पुनः मक्सिंग जे मणिपुर दा लेरिबे पोसमुसिना अखोई ज्ञान तामिनबम चंगे सेनापति डिस्ट्रिक्ट की मनुंग चनबा मराम अमसोंग मखान खुल अनि की मरक्ता लमगी वाहौदगी उंखटनबगी थौदोक थोखरबा मतुंगदा था असिगी तरा तरेता मखाल खुलगी युम कया मई थादुना अमांग अता थोहलंबा अदुना मरम ओइरगा खुल अनि की मरक्ता ngasisu उंखटनबा लैरी मणिपुर लैंगा की माइकैदगी मखा ताना पामदबा थौदोक सिंग थोक्तनबा खुल अनि अदुगी CRPC सेक्शन चामगा निम्फु मरी चलाइरी अदुता नतना MLA खाइसी मफम अदुदा लैदुना ngase मफम अदुगी मियांग उनदुना वारी सानक्रे अदुम ओइनमक हौजिक फाउबगी ओइनदी पामदबा थौदोक सिंग थोकपा लैत्रि हौजिक पाउगी मरथन अतेन ब्रेक अमतंग लौजरी Rotary Club Imphal RI District 3240 is organizing a sport fencing competition to be held on Sunday, the 22nd September 2019 at Rotary Multi-Service Center, Manipuri for the classes 3 to 5 for Group A and classes 6 to 10 for Group B. Registration starts from 9 am and ends at 10 am. Competition starts from 10 am and ends at 11:40 am. Prizes are first prize rupees 5,000, second prize rupees 3,000. Third prize rupees 2,000 in its categories and 2 consolation prizes in all the 2 categories along with cash prizes and certificates. Maitai Singi Puariga Sagonaduna Laklaba Mafam Ama Oiriba Sagolban Tangapat Lairiba the Tangapat Restaurant and Departmental Store Ngaihak Awawa Potafam Ama Oibata Natana Restaurant Manung the Yaujariba in-built Departmental Store da Adomgi household items sing su Pangbiragani. Veg amadi non-veg ki menu items sing na adom gi taste bud to satisfy oheliba menu items sing enjoy to biyo. Amadi Tangapat ki view enjoy to biyo. Langston Biraksi the Tangapat Restaurant and Departmental Store. Break matungda makataba pau pizari Thangta Federation of India gi miteng makada Huyen Lalong Thangta Association Manipur na sinduna numit manga ni chupna chathagadaba Thangta coach singi training program ngasi Khumal Lampak Sports Complex da leiba multipurpose indoor hall da hudokre training program asi Minister of Youth Affairs and Sports Government of India gi Hello India haiba khongthangi makada pangthokpani ngasi dagi hokhiba training program asida Manipur amadi mapan gi state singdagi punna Thangta gi coach samaga amana sarugyabaga loinana expert singna coaching asibu takpi tambigadori pangthokliba training program asiga mari lainana Thangta Federation of India gi technical chairman Huidrom Prem Kumar na Thangta gi coach singda makhoi gi laizuriba wakhal losing adugi mathakta technical gi oiba anoba wakhal lon sing pinanabagi pandamda pangthokpani nongmagi sakholagliba masana asibu sarkarna ahenba mieng sangbiduna Olympic ki thakta pukhatnanaba hona haningi haike भारत सरकार की खेलो इंडिया ना समाई तौदना अखोई की थांगता बु सक पूरा खंगबदी नत्रगा सेमी ओइना खंगकांद फाइनेंशियल असिस्टेंट का खर पीबीदना सी तौरो हाइदना याना फ्री फेंगदा अखोइना करप्शन का नतब फ्री फेंग मोइना गौर नोइ सी डेवलप तौना हायर को से भारत सरकार की रिकॉग्नाइज तौबगी मफम दो याना नक्सल बनेना इन खंजै ऑनरेबल चीफ मिनिस्टर अमदि मणिपुर सरकार ना खंगबीरकांदा अदुदि अखोई इंडिजिनस गेम योखकने ना साइ लाउबीरिबदो लाउबीरमनिना थांगता सानरीबा ngasai national international sanariba mayam jingse ngasai gi sak khangbirakanda thabak changda sahi komthokpiu amadi masibu sports ki kota marak yahon view haidana honorable chief minister da aina akoi gi thangta federation of india gi maikei dagi manipur state ki miyam gi thangta nungsiba miyam gi maikei dagi hana nolok na khuromjari Ngarang numidang Thobal amadi Lilong Police Commando gi kangbuna tongan tongan ba mafam dagi yungang amadi yungau amadi miyoi ahum fagat pangamkre thodok sing adugi matang da police tagi fangba pau gi matung inade nupi police yauba Thobal amadi Lilong Police Commando gi apunba kangbuna singkham kabui village ki akoiba mafam sing da chathakiba drive tai yu sungpham kaya thugaiba ngamkhibaga loinana miyoi taramathoi yungau liter lising amaga chani ga humdraga tret amadi yu sungbada sizinaba polam sing fagat pangamkre hairi Amaromda Thobal Police ki kangbuna su charang partmaning laikai dagi nupi ama yungau gokona na faraba nupi adugi maming na soro kaibam sundari chahi ni fugumdoi mapuroi ba herojit kawi laikai adumakta dagini fagalaba using adu excise department ta kusinakre hairi Serak sida ngarang numidang pung nipal lom taba matamda Tentha Kuno Makal Laikai the Laiba, Moirangthem Subasandra, Chahi Yankai Gumdoi, Apokpa Laikidraba, Yumjao Koba, Mui Amaso, Yungo Litter Kunitoga Konana, Fari Hairi.
ngarang numidangdagi ngasi ayuk fawgi manungda tongan-tonganba mafam anida mau amaga laisabi amaga thauri yanduna siramle thaudok sing asigi matangda TOMTV na police tagi fangba pawgi matung inadi ngasi ayuk pung 6 lom taba matamda langthabal kunja mayai laikai da mau ama thauri yanduna siramle laikhidrabi mau adugi maming haikrujam ongbi sanatombi chahi nimfuga manga mapuroiba samananda kawi mahak rims hospital da laikan anaba pukhalaki adum oinamak hospital yorokpa matamda doctor na sina purakpani haina imung manung da khanghalakibani hairi nakalamaromda ngarang numidang masagi chahi 19 rom surabi laisabi ama masagi mayumda thauri yanduna siramle laikhidrabi laisabi adugi maming ningombo merina kawi noira naurem thong samusam dagini makhoi anima kari maram gidamak thauri yanduna sirambano haiba chapchana khangbangam Seoul asigi oiba Mao Kaithel ngasi Youth Welfare Club Malomga Mao Kaithel Organizing Committee ga kusham naduna Malom Bazar da fangkre mamang dagi ngasi na hena Mao gi pothok sing puthokki miyamna Mao gi ano open sing pamna leinaki Youth Welfare Club Malom gi maikei dagi Mao dagi lakiba isil inau sing saklen amasu sinduna punna sak saminaki thorom aduga mari leinana Youth Welfare Club Malom gi Vice President Laistrom Nobona maihorol dagi khunda minaduna laklaba chingmi tami ani gi marakta Mao Kaithel asina hena achekpa mari purakpa ngamlagani haiba yauna wafam kaya amasu fongduraki pai malondasu amtang khamjige ana haijabista ana ronga petra pai kalana sinjaba sida koina kalabna ari do thok chakra jagi koina moi hegla koda koina putere makhaya noi da breakfast isa khai ko matunga koina putra muthai tala koda koi lunch break sia koi kalana free da koi snow sinju nusinaba koi nusinaba gi mari koi khul anthodi khul anthoi habegi apagi thimsida koina hari snow sinju nusinana chingtam nusinaba gi mari do porang na guje makta koi white dog isi kalana sinjaba Dealing with past way forward for peace building and reconciliation process haiba theme da nomgi oiba community leaders singi workshop ama United NGO Mission UNM Manipur amadi People's Resource Development Association WPRDA Bisnupur anina kusamnaduna PRD Bisnupur gi conference hall da ngasi pangthokre workshop aduda PRDA gi president Santi Secretary L. Suranjoy, Assistant Secretary Dr. Droman, Treasurer Ormila Begum na athoiba mitunglen sing oina sarugyake workshop adugo mari lainana PRDA Secretary L. Suranjoy na lamdam asida khunda minoriba kanglup masel gi marakta wakhal tinadaba kayana mamangda pamdaba thogdo kaya thokiba aduna mangjari bisi hingminoriba ekhoi masel khaktani aduna nungsinana ekhoi masel amaga tengbang naraga punna saukhat minana bana hena foba kanglup ki lusing sing punna wakhal minabana thoromasi pangthokpani haiki Thorom aduda Imphal East District ki One Stop Center Wangkhaigi Center Coordinator Latarani Takelambam UNM Manipur State Coordinator Boypu Koreng na resource person oina peace and communal harmony amasung violence against women haiba Hiram Singda wangangduna Hiram sida lakliba miui singa kopna khana nainaki Manipur ki tongan ba mafam singdigi lakpa community leaders singa Thorom aduda sarugyaki Mega Monsoon Offer. Be a lifetime subscriber of Lamjingbatomtv daily newspaper at ₹10,000 only. For more details, please come and visit our Lamjingbatomtv office at Uripok Laikurembi Laikai, Imphal West, or contact us at 8837353352 or 9402 991 938. Canback Industries की थांगबन DM College Western Gate की मायुक नबद लेबा Can Enterprises Showroom की opening ceremony लागलेब September कुलमाथोई लिसिंगनी तराग मापंदा पांगथुक जरगनी opening ceremony असिका मरी लेनना Canback photo contest अमसु थमजरी contest असिकी आहान मना लुपा लिसिंग तरा अनि सुमना लुपा लिसिंग मंगा अदुगा अहुम सुमना ना लुपा लिसिंग अहुम थमजरी सरुग याबनिंग बसिंगना हाइदबन नुमिनेसिकी पुंग मापन फावदा लेंथो बिरगलगा Canback Industries की Canback अममम पायरगा photo session अमा पांगथुक जगनी हाइरिबा फोटो सी Canback Industries की Facebook page ता अपलोड तवरगा लाइक मसिंग ख्वाइदगी याम्बा कंटेस्टेंट दा मनासी पिजगनी Break
ब्रेक की मतुंगदा मखाताबा पाउ पिजरी IGR South na sinduna ngasi Khumal Lampaki Bal Bhavan Indoor Stadium da ex servicemen rally pangthokre thorom adu ki saruk ama oina ex servicemen singda khudol pot kya tamki thorom adu da saruk yakhiba Assam Rifle gi Lieutenant General Sukdeep Sangwanna Assam Rifle gi Personnel singna mama leiwa ki damak thawai bu pamu balaitana kathokli amadi lamkhai ngakpada achoba thodang sing lauri asigumna kathokpa loinana thabak tawrakhiba thabak tagi pothakraba ex servicemen singna lauramba thodang sing aikoina kaufam thokte haike उम्मीद होती है जब रैली हो हम ये पता करें पिछली बार रैली हुई थी और इस बार उसमें क्या काम क्या हुआ तो हमें बताया 28 अप्रैल को पिछले साल जो रैली हुई थी उसमें आपके 207 ग्रीवेंसेस आपने लिखवाए थे और मुझे खुशी है ये बताते हुए कि IGR साउथ ने वो पूरे 207 ग्रीवेंसेस रिड्रेस किए आपकी सारी प्रॉब्लम दूर किया है और जो देशियों यहाँ पे आए हैं उनसे आप डिटेल ले सकते हैं अगर किसी को अभी भी कोई अपना डिवाइस पूरा नहीं हुआ है उसको चेक कर सकते हैं 9 फैमिली पेंशन केसेस हमने रिवाइव किए हैं Directorate of Environment and Climate Change Manipur gi mikyang makhada Manipur University Central Agricultural University Kau amadi National Institute of Technology NIT Manipur ga punna khusamnaduna Climate Change Perspective in Manipur haiba hiramda ngarang dagi hoduna chatharakiba research policy workshop ngasi losinbagi thauram Hotel Imphal gi Sangai Holda pangthokre Climate Research and Government Policy haiba hiramda pangthokiba workshop adugamari lainana Directorate of Environment and Climate Change ki Director Y Nabasandrana ngasigi mirolna climate change bu taraina lobo chumloi lamdamasida nong likna tabana maram oiraga low panba yadraba sisu climate change ki achoba saitheng amani climate change na piriba saitheng ase miyuiba khunaida ka hena awaba piraktanaba honaba matam oire haike लाइक लाइसु खंगजदबा खरा यहोदबा क्लाइमेट साइंस दा करीदा अहोंबा कैनो मैम सिंग थेंग ngसागी का हेना दु सिजलुदबा कांगबुददी अननोइंगली वाबदी लोई वामिनरीबनी थेंगलरीबनी होजि होजि नोंग चुबगी रेनफॉल पैटर्न दा मणिपुर दा होजि कंग थोक्तना अनसि नोंग चुदना लौ पानबा याद्रिबा दिस इज आल्सो वन ऑफ द इंपैक्ट ऑफ द क्लाइमेट चेंज अनसि अदुगी पोट ngakta loina oidoini aduna climate change yam important orakpa aduna siumaina torokma tamda ngasagi disaster risk reduction gana laiba vulnerability di assessment gaina haji Tamenglong da nong churoi adagi khwaidagi impact laidoisi senapati laini kano laini gaina Chandel laini gaina kano torje past 70-80 years ki akogi record mayam singsi low inter analysis torga prediction 2080 bau ID short term mid term long term aina koi predict tawdoi loina Tha sigi tara tareta Assam gi Difuda chahi nauriba nupi macha amabu namza namthek laga matungda nupi obegi izet manghan ge thodok ta chenaba miyoi hum police ki kangbuna thiba humbugi thabak chathabada Dimapur Nagaland amadi Manza gi area dagi ngarang fagat pangam kre faraba sing adu tendon ingti chahi Kungamapan Sengsong ingti chahi taragamapan amadi Vrishing Bay chahi taragamapan ne makoi ahumgi manungda tengdong ingti ahanba oina cell phone trace tauraga Dimapur gi 6 mile dagi ahanba oina fagalaba matungda Nagaland town amadi Manza gi area dagi mathang oina fagat pangamkhibani pau asina hai Laibak Thihorabi chahi nauribi nupi macha adu tha asigi tara taret ki nungthil pung taragani thoi makhairom dage pung mari fawgi manungda Difu gi basic LP school colony gi area da nupi oibagi izet manghallaga hundok lambani mahak hojik Difu civil hospital da laikanari Laibak asida mahusana piba thoganing daba thodok sing thorakpa matamda National Disaster Response Force NDRF na lauriba thodang sing asida hena mapung phana bagidamak Bharat Laingak na kumjali singani taragani panda pukhallakiba wafam thabakta onthokadori mathang sahida sungsoi soidana NDRF ki nupi personnel singi oiba anoba battalion mari hanglagani haina NDRF ki Director General SN Pradhan na PTI ga khanana unaba mada fongdokre mahak na haiki Kashmir Himachal Pradesh Uttarakhand amadi National Capital Region da hangadoriba battalion sing asigi apunba personnel masing chaurak na lising amaga chamaga yangkhai ohena basu khanari madugi mathakta matam ga chunaba makhal kaya ge khusu kholai sing matik chana thamna basu thaurang lokhalagani haiki
ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯀꯟꯕ ꯆꯦꯛꯁꯤꯡ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤꯕ ꯋꯥꯁꯤꯡꯇꯟꯒꯤ ꯀꯂꯝꯕꯤꯌꯥ ꯍꯥꯏꯠ ꯃꯅꯥꯛꯀꯤ ꯂꯝꯕꯤꯗ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯤꯑꯣꯏ 6 ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ ꯑꯃ ꯁꯤꯔꯦ 5ꯅ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯥꯏꯀꯠꯅꯔꯤ NBC ꯋꯥꯁꯤꯡꯇꯟꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅꯗꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯐꯝꯁꯤꯡ ꯑꯃꯗꯤ CCTV ꯀꯦꯃꯦꯔꯥꯁꯤꯡ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ngasi ayuk phone ki ba pau se singda kari kari maru ba pau yauri bage habdo me ampun amung mieng taminasi lamjingba times manipur gi integrity kaidana ba amuk hanna section warap lawkre manipur gi miyam meeting na singna leibagi matam oire Minister Nimsa Kipganna District Tara RBY scheme yahonana ba taksin kre climate change ki nimit ni chathaga da workshop hawdok kre lairik haibasu haitabasu aikhoi punna climate change ki awaba mayoknari Dr. Y Nabasandra Sat haibada ningkhaiduna miyoi nipan sokhiba inquiry satharagani journalist pension fund leiramdre haibadu pau phauna ba watpadagi lanna unakhibani bijoy Sangai Express ngamkhai amadi apunba saktam gi achetpa warep lawkre Numit 19 lupa lakh mariga lising ni fuhumdoi chahum khongkat khi climate change ki tamthiba masak uba haure director naga nala mathaki dukan sing tak thokre pok na form framework agreement ki warisin purak na bahot na bada lamdam sigi apun bagi saktam da akai ba piba yaroi MMCB na bank ranking da mari suba mafam kan bangamle maram bazar da irang haurak badagi dhara chama nifu mari gi makhada athing ba thamkre Rambilas laktuna yang silagadawri Journalist singi pension ki corps fund amuk hingat hananaba government na tabak paikhat piu amju Naganala da saba tukan sing chugai kray gas fangdabagi awaba mayok narakadara haibagi chungnaba laire TDC Huyen Lan Pau Naga Accord sahi sigi manung da loisinana ba center gi achet pa firep lay Ram Madhav UCM na sinduna nomi gi oiba public alert meeting pangthokre Manipur gi territorial integrity sokpa yaroi haiba yauna warep kya lawkre Naganala gi encroacher sing takthok pa hokre Maram Bazar da irang hawrakre National Highway 2 matam khara thingzilure Airport tagi phakiba Chinese mahiroi ani thadokre Sana Laibak United Committee Manipur na sinduna Imphal da pangthokiba nomagi oiba public alert meeting Manipur soklabadi tungi laibak miyam na lepchagani Maitai seng KG amada lupa yankai humdoi yore mathang chahidadi chak tanggadawri Manipur gi honglak leiba aing asagi maram da khanakre UN conclave saruk yakibi Lisipriya Kanguzamna Namibia gi president ka unakre Itel Express Imphal gi Naga River gi nongpok thangbada ain kaina sajilamba dukan humfu humdoi takthokre Naga Peace Accord ki matang da USM na one day public alert meeting pangthok tuna warep sing lawkre Assembly Committee sing gi chairperson amasung member sing hapkre Iraibak Union Minister ngasi Imphal de laktuna PDS ki thabak thoram sing yang silagadawri Bharat Sarkar na NSN IM them laga warishin purakani khalabadi langani UCM DIPR gi chatna kanglon anoba employees sing na khangdre amju yu mai thakre Loisla koda maru ba pau amuka na pijari Anirak Suba Manipur Startup Conclave 2019 Pangthokre Lupa Crore Kuntra Piba Sisu Hengat Handuna Tungda Faba Entrepreneur Sing Puthokpada Oinana Ba Honagani Haina Chief Minister N Birena Haikre Ngasi fawda thokiba crime mayam asigi matangda laingak na karisu yengsinbidi haina miyam na lowbadi langani haina Minister Bishwajit na phongdokre Amadi Maram amasung Makhan Khul aniki marakta ungkhatnaba lairi MLA Khaisi mafam aduda laiduna miyam ga wari sanakre Hauziki oinadi Manipur pau matang sida loijare miyeng tabi punamok po amukha na khurumjari